Koki singna thinglabsu CM White Camp San Susam Purisatana Bungzagin Baltegi Lairon Sanbigi Thoram Yaukiba. Koki Yating Matugaidun Sit Minister White Camp San Susam Pura Lakpata Taram Oi Haidun Sit Minister Sakramatung Marano Midang Susam Pura Zomi Hmar Koki Singi Mark Sound Khudong Taudos the Yumai Sakpamadi as open Karasu Yaunakri. Koki Civil Society Organization Kayana Amadi Suri Yaudaba Koki Kulai Pabelumna to Sampur Minister White Kemsan Lakpa Yaru Hedun Atimbatam Lamba Amadi sat down Lauto Labasu CM White Kemsan Sampur Satuna Halon Ashigi MLA Oramba Laikidrava Bungzagin Baltegi Aroiba Matomangam Pangtopi Toramda Sharu Yakri Minister White Kemsan Susampur Satkibasi Kumza English Singaniga Kungom Doigi Me Ahumdegi May Ahumdegi Steerisi the Kanuk Irang Tulakiba Matung Ahan Boy Sampuda Sat Minister Oikibini. Koki Sinas Minister Kongset Asiki Khudong Saba Laudun Irang Sakanaba Susampur Town Gimapun Kiada Lami Tatun Amadi Lami the Tire Maitadun Satokisin Amati Handanatamki Adu Zomi Kangbuna Minister Susampur Tunglavada Taram Oktuna Laikidrava Talon Ashigi MLA Shigi Lairon Zanbigi Mamoinana Pangtoki Belaisu Katun Ikaikumna Utpigi Toramadu Sarugyanki Mashina Koki Singi Torang Arembatan Crip MLA Bungzagin Balti the Aroiba Bidai Piwiki Toramaduda Wangang Latuna White Kemsana Laikidraba MLA Shi Yamna Mabukta Pamisamani Set Minister Masamana Kumza English Singaniga Taragatareta Assembly Speaker Oiding Matamdegi Bungzagin Ganak Naloinaraki Kumza English Singaniga Kungo Homdogi Me Marigi Lebuktiva Taudo Ningsing Laduna Madumaki Punsita Quaidigi Ningam Hodaba Mikup Amani Bungzagin Bu Mof Kangbu Woman Etek Tokiva Numiraduda Mahaka Luinana Leminaramba Toklabadi Lebuktiva Taudo and Toklam the Basie Amasung Simahakna Susampur Lakli Basi Lakidraba Maki Marup Adugi Mapam the Ikaikum the Utpalakani Lakidrabi Imung Manunda Maki Makidiki Pangbe Matin Kudimak Pangan Hensu CM the Fondokibani Union Home Minister Amit Sana Sier Lauduna Manipur gi Law and Order gi Matangda Kanavada CM White Camp Sana Madi Home Minister Gomidas Yaukidri Union Home Minister Amit Sana Sier Lauduna Tangzanumiki Numiyung Matung New Delhi Manipur gi Matangda Awang Mataki Security Mipam Amapangtokre Mari Lenada Bamata Saruk Yahanwit Taudana Pangtokiva Awang Mataki Security Mipamasida Se Minister Security Advisor Kuldip Singha DGP Mukesh Singha Director General of Military Operation Assam Rifles ki Director General CRPF ki DG Amadi BSF ki DG Saruyaki Adubo Manipur gi Hausu Oriba Law and Order ki Matana Pangtokiva Yamna Marueraba Mipamadur State ki Sit Minister Yumnam Kemsana Madi Home Minister Gobidas Kontauzam Sarugyakidi Hari Kari Maram the Sit Minister Amadi State ki Home Minister Anina Hakting Manipur ki Security ki Mipamaduda Yaukidavano Haiba Kangamdri Tazaningai Oiba Pawgi Likunamagi Matung in a central government house oirectly Manipur gi Law and Order gi Matangda Mari Lainaba Security Agencies in the Pirak reports in Kumna Kanana Kieri Atoba Pawgi Likulamagi Matung in the Narangi Security Mipamaduda Se Minister Imphal gi Barsiol Oina Sarugyaki Kieri Ukrul gi Tanrui Kul the cookies in attacks at Harakri Ukrul District ki Manungsanba Tanrui Laisan Kulda Zulai gi Numidang Pung Tereka Minute Taraga Mangarum Tasat pada Koki militants Numai Kapsin and Ethics at Taraki, Numai Kapiki Taudo, Numidang Pumapanga Makai Pavus at Taraki, Numai Kabla Kibadu, Ting Pai Amasum, Si Kolen Koki Kul Ani Marakta Leva, Zangal Amadagini, Mapamadru Koki militants in Kiem Levini, Numai Kabla Kibaduda, Iril Turil Wang with the Leva, Tanrui High School, Mapa Sapsana Kaplaki, Mamangas Koki militants in Asiguman Numai Kapsilapagi. Thaudok kaya marum thokre thawong asina kunja nupi angang ahlaman kya akiba madi mi pai ba pukhali litana naga kuki gi marak to ukhana ba hek thokraba matung thing phai khulda CRPF ki outpost ama hanglaga thamkhrabani adu koki militants in itatatna nomai kapsilak padi lepaliti nahan nomai kapagi thaudo du khul asida senapati police laklamba ikan kanadana thokani masina law and order asi ikai kumnaba leitrabra haiba wafam kunja sing hangnarakli loinana Masina Law and Order si Kihanwa Musum Hingsa ki Thaudok Singhaliba Sigi Matangda Tanrui Village Authority ki Nakedi Manipur Sarkar Madi Security Agency Singda Kunja Singi Punsi Musum Lantum Ngak Siananaba Kudakta Lokat Pam Thokpa Thabak Sing Lokatlu Militant Singi Illegal Camp Sing Loktokadabani Swahidi Kokilu Singba Singna Insin Badagi Ngasigi Irang Asi Thokalibani ke Lawhum
Kuki lusingba insiduna Meetei amasung Naga khatnaba hawbadagi kuki misamsingdi wabagi pankha yaure. Maram asina kuki miyamna misamsing lana lamjinglaga awapamda tahalliba kuki lusingbasingi mathakta yaningdabagi kholaw lawba matam oiri haina ke lawbumna hairi. Indian Defense State Service dagi retire toraba kuki furuki miwe ma oiriba ke lawbunga akhanana media amaga ke lawbung akhanana leimakongda wari sanabada hauzik lay makhongi kendra vidyalaya da mahiroi sing sang wathingli bas koki praja sing na thingning madagi thingmanati koki lusing basing in duna thuandaba yadi haina khangalakwadagi thingkibani koki lusing basing asina sanari balila asina Manipur sarkarna matam chana makoi bu lakshina na bathabok lokatabadagi ngasi koki khaktana tana Manipur lairiba misam praja kudima awaba khangminari koki furuki oinadi kangpokpi da lairiba koki praja sing sakthong gas cylinder amada lupali sing mangadagi taruk fawa super fine kiji yankai ki bag amada lupa lising ahungi matakta petrol liter amada lupa chahum fawa tingna hanari masina lairaba praja sing asuki mati awaba mi unari haina pawdam nakhi hena khudong thiningai oiribadi ana ai yorapa matamda layeng pham leitabadigi kanba yaba anaba kya asibi khyata tari praja sing wari bis koki lusing basing makoigi akhuba rajniti ki khudong saba launa bohna duna leibada praja gi awaba ubitri haina penaba phungdorakhi ngasi maksu kuki misam ama oina Meetei amadi Naga nungaitaba karisu leiti irang asi lusinana balusing basingna wakhal taminaduna mausagi phibamda lakhanbadu praja ama oina pame hena suphongdoki NSN IM amasum ZUF ki mathakta military crackdown sathagadabani haina gamgified protest rally sakri koki jausingna khundariba mafamsingda yamna toina attack tawbigi thawang yaningdi koki miyamda attack tawbigi thawang sathariba NSN IM amasum ZUF ki mathakta military crackdown sathagadabani haina Kangpokpi district buffer zone oiriba gamgified yamlaba koki singa protest rally sakri rally edu talawlong damdai digi horaga national highway to Imphal Dimapur lambi da laklaga buffer zone oiraga gamgiphai area tamna rakhi rally edu saruk yaki basingna tangkhulna lusingba NSN IM amasum ZUF na kokizo khul singna attack sathabi yanindi asiguma thawong sing asigi mayok to kokizo community singna pura thengna mingna basangi haina thawa placard sing parki amasum slogan sing slok yari protest aduga mari leina kotu gi spokesperson NG Lun kipki na hibada singi area sing the operate toriba military singi mathata akan me action lokot kadabani government gi mekedi gi community amada favor tawraga thabak taw yanindi asiguma thawong sing asina constitutional principle amasum national unity da akai be kala kani NSN IM na sathaba ka herma thawong sing asida security amadi mari leina ba authority gi mekedi gi tumin yengdro lairi basi yanindi July amada Kamjong district ki Phaimol Koki village amadi Tamenglong district ki Laikot Koki village te attack sataduna yum kaya mai thakri loinana maram aduna hiramasigi matang da central government mi yeng sangduna NSN IM ki mathakte action lokot kadabani NSN IM amasum ZUF ki mathakte military crackdown satakadabani haina dabi takhi loinana rally edu santi oiba mong da loisin ki hari